Lamgi wahaudagi Ukhrul district ki Sangching village amade Lungraifung Tang village ki marakta thoki ba khana chainabagi thogdokta miyoi ama sire mangana asopan nangkhrai district magistrate na pamdaba thogdok makhata na thoktana ba BNSS ki section 163 ki makhada mi punba mi sokpa siba yaba khulai puduna chatpada athingba thamkhrai impact news fangba pawda thogdo singarang nongthil pung anirom tawa dwai da thokibani khana chainabagi thogdok thokliba khul animak tangkhul furupna khundaba mafamni thogdo du da leikidraba miyoi adu Sangching village tagi Ramyon RK chahi kuntra taruk apokpa Ramlung kawi mahak nongmai chara maruna panbadagi laikanaba ngamdana laikhidabani loinana khulasigi miyoi ahumsu asopan nangki soklabasing adudi Aaron RK chahi kuntra taruk apokpa Ramlung Joseph RK chahi yankhai mari apokpa laikhidraba Alunglen RK amasung Peter RK chahi humdra humdoi apokpa laikhidraba mafangzarni Makhoi ahumsu makhong makhut ko kamadi atay hakchangi mafamsingda nongmay maruna panduna sokibani loinana thogdosa da soklaba atopa miyoi ani aduna Lungraifung Tang village tagi Rejoice RK chahi kuntra mari apokpa Moses amasong Ningsang RK chahi humfu apokpa Khanang RK ni makhoi anisu masagi mafam kayada nongmay panduna sokpani asokpa singasi sangsakta leiba Assam Rifles ki posta pukhatuna laikanaki aduga ka hena soklaba singna Imphal da leiba hospital singda puraktuna makhata walayang chathari hairi amaromda thogdok thokraba matung makhata na khunja singi marakta makhata na khatna chaina bathoktana ba Ukhrul police station amade Sangsak police station gi personal singna khul animak ngak seli hairi